yang kan bagi upaya amta haibiu ba yang kan bai ro hoi yang kan ge haradi pagi ngaksam se oizet haibi thaman ngadum kang pon ni kaino ngaksibu oije haraga kamai kan gino kamai na khangde pizza ure ngaksam se haibi ro burger ure ngaksam se haibi ro chaba matamda khara khatang ga hapcharake haibada ngaksam se haibiyo adum jang kan da ha phare hai myam anaba ama khangna nurse team da ma haiba andak aina hospital sida noni ni leba sida nangna aigi thamoi ho khare ko haiba ado nurse team da kamai kamai khangbra nurse team da haiba hingcha basima aigi nangi thamoi da shok bo shok de aina hori didi nangi kidney ni hai myam khoi punsi da isana isagi maramda kai tawunung da phattaba khloi da maramdi aigi maramda phattaba khanna mai damakta ishorna no laikagi mi aigi mari mata singda sinagre hai myam aina ngasi duty de halakpada koi maningi ine kapok lega mamong pike kanna launa heba aina nuksa sabad khane kare no moi ene ngana se lep ga tare mani bokun hae aigi chanu pase aina wa doktor ko poni thabak ka do imne de tori na te kai hoi ri mamong nu pisuna menegal iti mamong nu pisuna hae imana nasan pase wa na to chukai ni an haido kani akhui su akhui ina ipa na Flipkart dagi order to pro kahai ni ayo di ma औरत ही औरत का दुश्मन होता है विश्वास नहीं है अपनी गर्लफ्रेंड को अपनी बीवी से मिलाकर देखो ayo di ma भिखारी ने बोला साहब 1 रुपया दे दो साहब बोला आज छुटाने कल आना भिखारी बोला इस कल के चक्कर में इस मोहल्ले में 1 लाख रुपया फंसा हुआ है ayo di ma